ꯂꯥꯟ ꯃꯔꯛꯇ ꯃꯤꯈꯜ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 6ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯂꯥꯟ ꯍꯧꯖꯤꯛ ꯊꯥ 10 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯄꯥꯛ ꯂꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯃꯇꯝ ꯁꯥꯡꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯒꯤ ꯈꯨꯜ ꯀꯌꯥ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯣꯔꯛꯄ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯈꯨꯜ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯃꯤꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯍꯧꯔꯒ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯍꯥꯏꯕꯗꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯦꯄ꯭ꯔꯤꯜ 19 ꯑꯃꯁꯨꯡ 23ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯂꯤꯉꯩ ꯑꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩ ꯈꯔꯗꯒꯤ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟꯗꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯤꯗꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯇꯝꯅꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯥꯎꯔꯤꯉꯩ ꯃꯇꯝꯁꯤꯗ ꯂꯩꯉꯥꯛꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯇꯛꯁꯤꯟꯕ ꯌꯥꯕ ꯇꯛꯁꯤꯟꯍꯧꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅ ꯄ꯭ꯔꯖꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯍꯧꯁꯤ꯫ ꯂꯥꯟ ꯃꯔꯛꯁꯤꯗ ꯚꯣꯠ ꯇꯧꯒꯗꯧꯔꯤꯕꯅꯤꯅ ꯂꯥꯟꯁꯤ ꯂꯦꯞꯍꯟꯅꯕ ꯑꯀꯟꯕ ꯗꯥꯕꯤ ꯇꯧꯍꯧꯕꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫